Lomi Singda Kuki militant Singna Vom Nongmai Kapsila Kray Singda Singyanba Kiba Mapa Macha Yauna Miyoi Mari Mapom Kangdre Ngarang Nungtil Pung Ahumgi Minataraga Mangarom Tarakpada Kumbi PSK Ka Nung Supta Kilometer Mangarom Chatlaga Leiba Dampi Hill Range Tagi Kuki militant Singna Labukta Tabak Shuriba Maitei Lomi Singda Mapangal Kalababom Ani Yauna Nongmai Maruk Kulom Kapsilak Padigi Lomi Sing Lanjan Narakray Kuki militant sing nakan ba attack asi sa tarak padagi lomi sing kakta natana anak padalay ba miyay sing lanjanaki tawdog asi kumbi PS ki manung chaliba hawtak tampa kunogi mapum amada thoki bani Kuki militant sing ne attack sa tarak padagi mapum adada deploy tawba security force sing na su handuna khud thongnaki security force na khud hanbadagi kuki militant sing makhoi ne attack tawramba mapum thadok lamlaga chenki amaromda police station na sigi manung chanba mapa lok haina khangna ba chingi saruk amada sing yan ba chatkiba mapa macha yauna miyoi mari ngarang numidang athengba phawba halakta badagi miyam na makhuibu kuki militant singi khutta tadona hato pikhrabara haibagi chingna ba poknaki sing yan ba chatkiba makhoi mari mag hawtak khulen amadi failen khulgi marakta leiramba yai chingna badagi central force ki khutpu ama phawba sangsinduna makhoigi khongul liki adubu makhoi mari mag phangbangam kide Numidang athengba phawbada mafam khangdriba miyoi sing adudi aksoi Ward number 7 dagi oinam roman chahi nipumanga apokpa pisak mafam asimakta dagi Ahmed Dara chahi yangkai teruk apokpa laikidraba A Manihar Thaudam Ibomcha chahi yangkai teruk apokpa laikidraba TS Pangoi amasung mahaki machanupa Anand chahi kuntaret ni thaudok asigi matangda official oiba report launanabagi damak huelan pawse asina Kumbi PS ki OC amadi Bisnupur SP da telephone hanjin tawbada paikhalakide aduga numidang athengbada mafam khangdriba miyoi marigi manungda ani oigani haiba siraga leimaida taduna leibagi photo ani social media da viral oirakhi adubu mafam khangdriba makhoi oigedra natragana oiroidra haibagi confirm tawba ngamkide makhoi marina paikiba mobile phone singsu switch off tawkre hairi Kuki na moreda duty tawduna leiba SP Krishna Tombi hatnaba hotnaramle Kuki militant singna afabu makhalgi nongmai sizinaduna moreda mathau tawriba special commando gi SP Thoksom Krishna Tombi da ngarang numidang wairam pung 3 minute yangkhai mangaram taba matamda attack tawrokre special commando gi SP Krishna Tombi na losing ba team ama ngarang numidang wairam gi pungpham aduda gari da normal patrolling chatki team aduna more Ward number 7 more hospital manak yorukpada Kuki militant singna afabu makhalgi nongmai sniper gumba sizinaraga SP na tongliba gari tamna nongmai round tararam kapsinduna attack tawrokibani adabu commando person singi marakta asol apandi yahodre hairi Kuki sing ST list gi lokthoknaba hotnarabadi henna chawba irang lakani State lengang amadi kanagumba singna Kuki singbu ST list gi lokthoknaba hotnarabadi Manipur de henna chawba irang tholakani haiduna Indigenous Tribal Leaders Forum ITLF na fungdorakli ITLF ki media cell na thadorakpa cherol amana haibada maitei singasin ahanbada tribal oinanaba yamna kanna hotnaduna lakhibani madugi matung yakai thingai ba kya marum thokan khre punumag asi mai paglaktabadagi haujik amuk aranba wafum kya sandoktuna amadi case kya marum pansinduna Kuki singbu ST list gi lokthok naba thaurang tawrakli Manipur da paliba lenga asi maitei singi control makhada lai haiba punumak na khanglibani lonana hauze tholiba kanglupi irang asida su maitegi michang phongna amadi lona sangli asigumba si minister N Birenelu singba lenga asina handak amukuki singbu India gi ST list gi lokthoknaba thaurang tawrakli Mysore Thanawjam Kauba Republican Party of India Athawa Legin National Secretary Oiriba Miye Asina Indian government da seron pisinduna Kuki singbu ST list gi lokthoknaba taksilli loina maitei singbuna list asida sansinaba thaurang tawri mahakna center da pisingkiba cherol aduda fongdokibagi matung inna any Mizo Lusai tribe amadi jau sing asi kumjali sing amaga chamapan yangkai tarukta ST list sankibani adubu hairiba wafum asi collector commission gi report tadi yawba thengnadri cherol asigi matung tarakba oina haukiba kumjali singani kungahumdoi gi December 18 da central government gi maikidagi Manipur government da wafum asi kumna yengsinaba khangalakkiba laikre ITLF ki cherol asina makata na hairibadi state lenga asina ST list sangadaba furup single laifam thokpa criteria sing semdokpa sadoktuna Kuki singbu masagi phangpham thokpa hak sing asi fangandana bahotnari makata na se minister N Birenelu singba lenga asina Kuki singbu ST list gi lokthokna bahotnaraklabadi he na pamnaba thodok kya tholoknabagi masak oirakani nakal amaromda Kuki INP Sadar Hills ki information and publicity secretary Thalen Hau Chongloina thadorakpa cherol amana hairi
Kuki singbu ST list gi lawthoknaba honarakpa ase Indian Constitution da asawa singdarakba amani masina Constitution na piriba haksing khongaungnare maram asina Kuki bu ST list gi lawthoknaba thabak thorum punamak lepkadabani lonana hawjik phawbada sathariba processing sing marik sumna miyam khangan baga lonana review tawgadabani amadi Constitution ga mari lenaba thabak thorum sing paikhatpa matamda Constitution gi ikai khumnaba mapung phana ngakna chatkadabani haina phongdokli Leimakong Power Station dagi thau yurakpadagi kanto sabalgi khongda thauthi atat akam leitana chentharakre Imphal West ki Leimakong dagi kanto sabal phawrga cheliba makha lokhong haina khangnaba khongda thauthi atat akam leitana chentharakpadagi miyam pakhatnakre thau singasi Leimakong Power Station lik oibadagi heavy fuel chentharakpani haina state langang na khangalakli se minister gi secretary N Geoffrey an thadorakpa cherol amagi matung inna Leimakong gi heavy fuel power station asi lik oirakpa maramna kanto sabal sengmani singba mafam sing phawduna cheliba khong singda tasinkhre hairiba khong sing asi nambulamadi Imphal Turel da tagadaba maramna mahoksagi kalda sauna akaiba lakadabadigi kalhongnaba mathau taba action sing khudaktagi paikhatkadabani haina chief secretary DGP amadi mari leinaba officer singna khangankhre Presna fangba pawasina haibada makha khong haina khangnaba khong asi thauthi chentharakpa adu ngarang numidang pung 6 lom tarakpa matamdagi miyamna khangnarakibani hairiba khong asi Leimakongdagi hauraga kanto sabal fawraga khurkhul taraklaga faidingaromda chenthakigedaba khongni hairi khong asi kangnuki irang asina maram oiraga Kuki militant singna toti padme singba tugaikibadagi ising awaba leibadagi hawjik khong asidagi ising sijinnari makha khong hairiba khong asi Leimakong chingmanglom dagi chentharakpani Leimakong chingmang hairiba mafam asidi Kuki singna khundaba mafam oibana kanglupki irang asi haurakpadagi Assam Rifles na tingbadagi maitei amata changba yadana leiriba mafamni matau karamna yamlaba thauthi chentharakliba no haiba adu tiget piduna miyamgi mipaiba kokhanbinaba khunja singi maikedagi mari leinaba singi pungning singsinkhibani cherak asida lengaki mari leinaba leisang singna ngarang numidang mathau taba thabak sing paikhatpa haukhre hairi Indian Ocean da warship sing deploy tawragani Indian Ocean da sahi asigi athengwa sarukta warship sing thabaga lonana kumjali singani kunga manga da lamdam asida aircraft carrier ama tharaga Indian force singa joint training amasung operation sing satharagani haiduna Britain na lauthokre laibak anina security gi mari sesal hanaba honarakpaga lonana khongthang asi lakpani British Defence Secretary Grant Sabas na hairibadi Royal Navy gi Littoral Response Group sahi asida Indian Ocean da region da chatlagani amasung masigi carrier strike group na mathang sahi da chatlagani India gi mahaki lengmanaba Rajnath Singha na Britain da khongchat ama pangthokningi marakta piba mahaki waralda Sabas na makata na hairibadi malemasi amaga hidanaba hengalakli haiba asida hawjik chingnaningai amata leitre maram aduna India gumba maru oiba partnership amagalonana aikoigi strategic mari sing makatana sangbat paibasi yamna maru oi lakliba sahi khara sida Britain amasung India na henna complex oiba joint military exercise sing pangthokani haiduna phongdokli